Hai mayam, ngasisu monggon natana mayambu welcome tawjari. Ngasisu anuba video amtang lo mayamna miyang tahanjage mayam ko. Ado ngasisu ay video mayamda ay miyang tahanjage. Ado kanagumba sinaw nauna sinaw re majaw mataragadi monggon natagi channel asibu mayam nusibituna like tawbiramo. Adugadi subscribe tawbiramo. Share tawbiramo mayam ay su anuba sinaw jaw mataragasu. Isinaw mayamgi ay support tawjage. Ay hujing hatang ay gara thori mayam ado ay gara gi marang phau mi mayam ko ado isinaw mayam pura phau hum ba sabta je minasi kuira matungda phau hum mi ado jengsi wow sini ponungi phau hum ba ga do mayam aku cuma tahu suram ni, ada mau je phau mi cuma am yang usia ponu phau humba kai do. Siapa yang gay jum ni mau tipang khajali mi pun pasang kan na, ada je phau hum mi sia. Nang maratha loy tu na, agak mesin na le dengan maratha bayi mesin. Ada phau hum mi, karena pon piengi, like pot piengi. Asini agak lagi mantap kamera lagi, agak sanggi mantap ni saya mayam. Saya mantap ni, like sang ada le dah. Rakisna hari mantap, hari mandi. Saya kau agak lagi like sang ni mayam saya, kak mana lagi. Ega sam son magi mo idho maming hai kana mayam na khangna ba mawang ida khak maragi parapam ega chandi soma ka haba mo yum ni do mo yu aisile do mayam khoi ga gi hingon jeng si khoi ta du na loi dai ai na video lo che loi dai khoi ta do ma thom na lo kya tara su ri mi che 손을 퍼분 레이 인트라 시주 퍼분 냠 레이 시 맘 용제 시주 퍼분 맛tum ma chom 레이 paina 시주 마라타드리 Hare Krishna yo koi ga se re mo khwang na re che mara humagi pana ra humang chou re che che koi ga che le re cha lo lo ado sia khoi ga gi kainu ni hai kha pambi si che de khoi ga hingon jing si asina khoi ga gi dhup pambi ase dhup pambi ne ba ko mya ne si dhup se makhong le thoi thang ka ya la ga ne se mayam se tu dhup chogdui mi se urba se mayam si dhup chogdui ba dhup si dhup pambi ni si mai mana si ga loi le le si ega gi hangam jeng si mayam manipur gi hangam manipur de pura tha ba ni si hangam mu bi wa phajatre mayam hangam mu bi si hangam ni si yong mayam hangam phajatre mayam mayam coba hekto khaya sini aku lagi alu yang jauh sih alu mata ni sih mayam phajatra aku lagi alu si alu mata ni sini kopi le dah sini old kopi suhau le mayam phajatra si lagi old kopi keluar mari capi ada thari palong habis keluar mari capi Kulo ai mata ni che asina moi wa khong se gai bari yam chaw ri mayam se ngon mata ni se ari pambi jina haiguru pambi ni mayam ari se kang je je haiguru pambi se punam pambi ai ga gi bari chaw ri mayam ko se mata na kasada
ꯀꯥꯛ ꯃꯔꯥꯒꯤ ꯄꯨꯔꯥꯕꯝ ꯆꯥꯟꯗꯦ ꯁꯣꯔꯃꯥ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯈꯪꯅꯔꯝꯃꯤ ꯑꯁꯤ ꯑꯃꯨꯛ ꯀ꯭ꯋꯥ ꯄꯥꯝꯕꯤꯒꯤꯁꯤ ꯃꯌꯥꯝ ꯁꯤ ꯑꯥꯂꯨ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯐꯔꯗ꯭ꯔꯥ ꯐꯖꯕꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯄꯣꯠ ꯌꯥꯝ ꯊꯥꯏꯌꯦ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯇꯪꯈꯥꯏ ꯑꯃꯗꯗꯤ ꯑꯋꯥꯡꯕꯗꯩꯗ ꯑꯗꯨꯗꯤ ꯌꯦꯡꯍꯟꯗ꯭ꯔꯦ ꯑꯩꯒꯤ ꯄꯨꯈ꯭ꯔꯤ ꯌꯦꯡꯍꯟꯒꯦ ꯃꯌꯥꯝ ꯀꯣ ꯃꯔꯥ ꯊꯥꯕ ꯂꯣꯏꯅ ꯑꯩꯈꯣꯏꯒ ꯋꯥꯏ ꯁꯤꯠꯂꯤꯃꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯨꯕ ꯇꯨ ꯍꯧꯒꯠꯂꯨ ꯁꯦ ꯃꯤꯁꯇꯤ ꯑꯝꯇ ꯆꯥꯗꯦꯁꯦ ꯃꯨꯕ ꯃꯥ ꯃꯤꯁꯇꯤ ꯑꯝꯇ ꯆꯥꯗꯦ ꯀꯥꯏ ꯆꯠꯂꯤꯅꯣ ꯃꯨꯕ ꯃꯨꯕꯔꯁꯤꯕꯨ ꯃꯨꯕꯨ ꯇꯠꯇꯣꯡꯁꯦ ꯁꯤ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯑꯩꯒꯥꯒꯤ ꯄꯨꯈ꯭ꯔꯤꯁꯤꯡꯁꯦ ꯑꯁꯤ ꯄꯨꯈ꯭ꯔꯤꯁꯦ ꯂꯩ ꯉꯥꯁꯦ ꯃꯌꯥꯝ ꯀꯣ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯉꯥꯒꯤ ꯖꯥꯠꯇ ꯁꯨꯔꯦꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥꯝꯕꯤꯐꯥꯎ ꯂꯩ ꯉꯁꯥꯡꯐꯥꯎ ꯂꯩꯀꯣ ꯑꯗꯩ ꯄꯣꯔꯣꯝ ꯁꯥꯏꯔꯦꯡ ꯕꯥꯎ ꯉꯥꯁꯤꯡ ꯂꯣꯏꯅ ꯁꯨꯅ ꯂꯩꯕꯖꯥꯠꯅꯤ ꯑꯩꯒꯥꯒꯤ ꯄꯨꯈ꯭ꯔꯤꯁꯦ ꯉꯥ ꯁꯤ ꯒꯥꯎꯒꯤ ꯚꯥꯔꯤ ꯆꯥꯎꯋꯤ ꯌꯥꯝ ꯆꯥꯎꯔꯦ ꯑꯩꯒꯥꯒꯤ ꯚꯥꯔꯤ ꯌꯥꯝ ꯆꯥꯎꯔꯦ ꯍꯥꯏꯅ ꯀꯥꯟꯗꯦ ꯃꯌꯥꯝ ꯁꯦ ꯃꯨꯕ ꯑꯁꯤ ꯍꯨꯏꯁꯦ ꯃꯨꯕꯁꯦ ꯃꯔꯣꯟ ꯈꯪꯕꯅ ꯁꯟ ꯍꯣꯏ ꯆꯠꯂꯦꯅ ꯁꯟ ꯍꯣꯏ ꯂꯥꯛꯀꯅꯦꯕ ꯃꯥꯔꯦ ꯃꯤꯁꯇꯤ ꯆꯥꯗꯣꯏꯃꯤꯁꯦ ꯂꯨꯍꯣꯡ ꯍꯜꯂꯛꯄꯁꯤꯒꯅꯦ ꯃꯥ ꯃꯤꯁꯇꯤ ꯑꯝꯇ ꯆꯥꯗꯦꯁꯦ ꯂꯥꯜ ꯃꯣꯍꯣꯟ ꯔꯣꯁꯒꯨꯜꯂꯥ ꯁꯤ ꯃꯥ ꯆꯥꯗꯣꯏꯃꯤ ꯃꯥ ꯈꯪꯉꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯐꯧ ꯍꯨꯝꯕ ꯂꯣꯏꯗ꯭ꯔꯤ ꯁꯤꯅ ꯑꯩꯒꯥꯒꯤ ꯍꯔꯤ ꯃꯟꯗꯤꯔꯅꯤ ꯃꯌꯥꯝ ꯌꯦꯡꯉꯨ ꯑꯩꯒꯥꯒꯤꯁꯤ ꯂꯩꯁꯤ ꯐꯖꯕꯅꯤ ꯍꯟꯗꯛ ꯅꯣꯡ ꯆꯨꯗꯗꯨꯒꯅꯦ ꯂꯩ ꯄꯨꯝꯅꯃꯛ ꯂꯣꯏ ꯀꯪꯉꯦ ꯁꯤ ꯂꯩ ꯃꯐꯝ ꯑꯃꯇꯅꯤꯀꯣ ꯃꯣꯏꯒꯤ ꯑꯗꯨ ꯂꯥꯏꯁꯪꯃꯟꯒꯤꯁꯨ ꯂꯩ ꯑꯃꯇ ꯁꯥꯏ ꯃꯣꯏꯒꯤ ꯁꯤ ꯂꯩ ꯑꯃꯇꯅꯤ ꯑꯩꯒꯥ ꯍꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥꯁꯦ ꯂꯩ ꯊꯥ ꯌꯥꯝ ꯀꯜꯂꯦꯕꯀꯣ ꯂꯥꯏꯁꯪ ꯂꯩꯕꯅꯤꯅꯅꯦ ꯑꯗꯨꯒꯗꯤ ꯑꯩꯒꯥꯒꯤ ꯁꯤ ꯌꯨꯕꯤꯁꯦ ꯃꯌꯥꯝ ꯀꯣ ꯁꯤ ꯌꯨꯕꯤ ꯄꯥꯝꯕꯤꯁꯦ ꯆꯍꯤ 200 ꯑꯃ ꯁꯨꯔꯦꯁꯦ ꯃꯌꯥꯝ ꯊꯥꯖꯒꯗ꯭ꯔꯥ ꯆꯍꯤ 200 ꯁꯨꯔꯦ ꯑꯗ ꯃꯥꯒꯤ ꯃꯔꯨꯁꯦ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯥꯟ ꯑꯗꯨꯃꯥꯏꯅꯅꯦ ꯃꯨꯁꯤꯟ ꯃꯨꯔꯦ ꯈꯣꯠꯄꯁꯦ ꯀꯣꯏꯂꯥ ꯑꯗꯨꯃꯥꯏꯅ ꯀꯨꯏꯃꯟꯈꯤꯅ ꯃꯥꯏꯁꯦ ꯎꯔꯤꯕꯁꯦ ꯃꯌꯥꯝ ꯀꯨꯏꯃꯟꯈꯤꯅꯅꯦ ꯃꯩꯇꯥꯟ ꯑꯗꯨꯃꯥꯏꯅ ꯃꯨꯏ ꯁꯤ ꯃꯩ ꯆꯥꯛꯄ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯁꯤ ꯌꯦꯡꯉꯨꯁꯤꯇꯨ ꯎꯔꯤꯕꯁꯦ ꯁꯤ ꯌꯦꯡꯉꯨꯁꯦ ꯃꯩꯇꯥꯟ ꯑꯗꯨꯃꯥꯏꯅ ꯃꯨꯕꯅꯤ ꯃꯌꯥꯝ ꯌꯦꯡꯉꯨ ꯁꯤ ꯌꯨꯕꯤꯌꯦ ꯆꯍꯤ 200 ꯁꯨꯔꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯩꯒꯥꯗꯤ ꯆꯍꯤ 200 ꯍꯦꯜꯂꯦꯅ ꯍꯥꯏꯌꯦꯕꯅ ꯃꯣꯏꯒꯤ ꯏꯙꯧꯒꯤ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯄ ꯑꯁꯤꯁꯨ ꯑꯩꯒꯥꯒꯤ ꯍꯤꯡꯒꯣꯜꯅꯤ ꯑꯗꯨꯅ ꯑꯩꯒꯥꯒꯤꯅꯦ ꯁꯟ ꯖꯔꯁꯤ ꯂꯩꯌꯦꯕꯀꯣ ꯁꯪꯒꯣꯝ ꯁꯨꯝꯕꯤ ꯑꯆꯧꯕꯤꯗꯣ ꯑꯗꯨꯅ ꯃꯣꯏꯅ ꯁꯟꯒꯤ ꯆꯥꯅꯕ ꯅꯥꯄꯤꯁꯦ ꯁꯟꯒꯤ ꯅꯥꯄꯤ ꯁꯟ ꯆꯥꯅꯕ ꯅꯥꯄꯤ ꯃꯌꯥꯝ ꯁꯟ ꯆꯥꯅꯕ ꯅꯥꯄꯤ ꯊꯥꯔꯤꯅꯤ ꯃꯌꯥꯝ ꯆꯨꯀꯠꯆꯥ ꯄꯥꯝꯕꯤ ꯃꯥꯟꯗ꯭ꯔꯥ ꯁꯤ ꯆꯨꯀꯠꯆꯥ ꯃꯅꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕꯀꯣ ꯁꯤꯁꯦ ꯌꯦꯡꯉꯨ ꯑꯁꯤ ꯅꯥꯄꯤꯁꯦ ꯁꯟ ꯆꯥꯕꯩꯗꯃꯛꯇ ꯊꯥꯔꯤꯅꯤ ꯂꯩꯔꯒ ꯃꯣꯏ ꯑꯗꯨꯅ ꯑꯩꯒꯥꯒꯤ ꯁꯟꯁꯤꯗꯤ ꯁꯪꯒꯣꯝꯁꯨ ꯌꯥꯝ ꯊꯣꯛꯑꯦ ꯑꯌꯨꯛꯇ ꯂꯤꯇꯔ 7-9 ꯁꯨꯝꯃꯤ ꯅꯨꯡꯊꯤꯟꯗ ꯂꯤꯇꯔ 5-6 ꯁꯨꯝꯃꯤ ꯁꯤꯅꯤ ꯑꯩꯒꯥꯒꯤ ꯍꯤꯡꯒꯣꯜ ꯁꯤꯅ ꯎꯔꯤꯁꯤꯅ ꯔꯦꯜ ꯁꯣꯔꯣꯛꯅꯤꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯎꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯁꯦ ꯑꯩꯒꯥꯒꯤ ꯚꯥꯔꯤ ꯌꯥꯝ ꯆꯥꯎꯔꯦ ꯃꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯑꯗꯨꯝ ꯀꯣꯏꯊꯣꯛꯄꯗꯨꯒ ꯚꯤꯗꯤꯑꯣꯁꯨ ꯂꯧꯕꯅꯤ ꯃꯌꯥꯝ ꯁꯤꯅꯤ ꯐꯔꯗ꯭ꯔꯥ ꯃꯌꯥꯝ ꯑꯩꯒꯥꯒꯤ ꯚꯥꯔꯤꯁꯦ ꯑꯁꯤꯅꯤ ꯉꯁꯥꯏ ꯁꯟ ꯆꯥ ꯅꯥꯄꯤ ꯊꯥꯔꯤꯕꯀꯣ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯖꯒꯦ ꯚꯤꯗꯤꯑꯣ ꯑꯣꯜꯂꯤ ꯑꯗꯨ ꯑꯩꯅ ꯑꯩꯈꯣꯏ ꯑꯩꯒꯥꯒꯤ ꯂꯥꯏ ꯁꯦꯕꯥ ꯍꯧꯈ꯭ꯔꯦꯕꯅꯦ ꯑꯗꯣ ꯂꯥꯏꯅꯨꯡꯒꯤ ꯂꯥꯏꯆꯨ ꯆꯠꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯑꯗ ꯔꯥꯙꯥ ꯒꯣꯕꯤꯟꯗ ꯂꯩꯔꯦ ꯑꯩ ꯑꯃꯨꯛꯁꯨ ꯎꯍꯟꯈ꯭ꯔꯕꯅꯤ ꯃꯌꯥꯝꯗ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯄꯁꯤꯒ ꯐꯧ ꯍꯨꯝꯕ ꯑꯣꯏꯅ ꯑꯩꯒꯥꯅ ꯂꯥꯏ ꯁꯦꯕꯥ ꯇꯧꯕꯁꯤꯒ ꯑꯩꯅ ꯑꯃꯨꯛꯇꯪ ꯐꯣꯇꯣ ꯂꯧꯒꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯂꯧꯒꯦ ꯍꯥꯏꯅꯀꯣ ꯍꯧꯖꯤꯛ ꯂꯥꯏ ꯍꯣꯏ ꯑꯗꯨ ꯃꯌꯥꯝ ꯐꯖꯅꯗꯤ ꯎꯗ꯭ꯔꯦꯀꯣ ꯉꯁꯥꯏꯒꯤ ꯂꯥꯏꯠ ꯚꯜꯕ ꯆꯥꯛꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯧ ꯑꯣꯜꯂꯤ ꯑꯗꯨ ꯈꯤꯇꯪ ꯌꯦꯡꯁꯤ ꯍꯧꯖꯤꯛ ꯐꯧ ꯑꯣꯜꯂꯤ
ꯍꯧꯖꯤꯛ ꯐꯧ ꯑꯣꯜꯂꯤꯁꯦ ꯁꯣꯠꯇ꯭ꯔꯣ ꯍꯥꯏꯅ ꯊꯤꯔꯤꯁꯦ ꯌꯦꯡꯉꯣ ꯐꯧ ꯑꯣꯜꯂꯤ ꯌꯦꯟꯅꯔꯤꯕ ꯊꯔꯥꯅꯤ ꯍꯣꯏꯒ ꯃꯣꯏ ꯁꯨꯕ ꯃꯤꯗꯨꯒꯅꯦ ꯑꯩꯈꯣꯏ ꯁꯟꯗꯥꯒꯤ ꯁꯅꯥꯅꯤ ꯂꯥꯏ ꯁꯦꯕꯥ ꯍꯧꯈ꯭ꯔꯦ ꯂꯥꯏꯅꯤꯡ ꯁꯦꯕꯥ ꯂꯣꯏꯅ ꯍꯧꯖꯤꯛ ꯕꯤꯟꯗꯥ ꯗꯦꯕꯤ ꯈꯣꯏꯔꯝꯃꯤ ꯉꯁꯤ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯃꯣꯏ ꯃꯔꯥ ꯊꯥꯕ ꯈꯣꯠꯄ ꯇꯧꯗꯨꯒ ꯌꯦꯡꯉꯨꯇꯨ ꯊꯔꯥꯅꯤ ꯂꯥꯏ ꯁꯦꯕꯥ ꯕꯤꯟꯗꯥ ꯗꯦꯕꯤ ꯈꯣꯏꯔꯝꯈ꯭ꯔꯦ ꯉꯥꯡꯉꯩꯗꯤ ꯉꯟꯅ ꯊꯥꯏ ꯉꯁꯤꯗꯤ ꯃꯣꯏ ꯐꯧ ꯍꯨꯟꯕꯅꯤꯅ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯐꯧ ꯑꯣꯜꯂꯤ ꯃꯣꯏ ꯀꯟꯅ ꯃꯁꯤꯡ ꯊꯤꯅ ꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯁꯨꯔꯝꯃꯤ ꯑꯩꯈꯣꯏ ꯄꯥ ꯂꯩꯉꯩꯗ ꯍꯧꯖꯤꯛꯇꯤ ꯁꯨꯗ꯭ꯔꯕꯅꯤꯅ ꯉꯁꯤ ꯑꯛꯇꯥ ꯎꯕꯁꯦꯀꯣ ꯐꯧ ꯌꯦꯟꯅꯕ ꯀꯥꯏꯁꯦ ꯀꯨꯏꯔ ꯎꯗꯕ 2012ꯗꯒꯤ ꯂꯧ ꯁꯨꯔꯛꯇ꯭ꯔꯕꯅꯤꯅ ꯎꯖꯦꯟꯅꯕ ꯎꯁꯤꯒ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏ ꯂꯩꯕꯅꯦꯕ ꯑꯩꯅ ꯌꯦꯡꯉꯦ ꯃꯣꯏ ꯐꯧ ꯑꯣꯟꯕꯁꯦ ꯀꯌꯥꯝ ꯊꯨꯅꯒꯦꯅ ꯑꯩꯗꯥꯎꯒꯤ ꯑꯗꯣ ꯊꯔꯥꯅꯤ ꯂꯥꯏ ꯈꯣꯏꯔꯝꯃꯤ ꯑꯩ ꯗꯤꯁꯇꯔꯕ ꯇꯧꯔꯔꯣꯏ ꯑꯗꯣ ꯐꯧ ꯑꯣꯜꯂꯤꯁꯦ ꯃꯌꯥꯝ ꯁꯤꯅꯤ ꯄꯣꯏꯅꯨꯒꯤ ꯂꯧ ꯁꯨꯔꯗꯤ ꯐꯧ ꯌꯦꯟꯅꯕ ꯃꯔꯥ ꯊꯥꯕ ꯐꯧ ꯍꯨꯝꯕ ꯂꯣꯏ ꯇꯧꯅꯩꯀꯣ ꯃꯌꯥꯝ ꯑꯗ ꯑꯩꯒꯥꯅ ꯗꯥꯏꯗ ꯐꯝꯃꯤ ꯐꯧ ꯌꯦꯟꯅꯕꯒꯤ sini memang poinu karadi kot phau thalani ha hau cha phangani maragadi nga chak chana re chanu tangani poinu asidi uchi da su matu tara lo le mayam poinu ai poinu changpada uchi da su matu tara lo le ye tai mi da lo le di chai cha be wari ni mayam adu moi thumu train thui jena ba hau re mayam tengah sini mayam poinu thai ba sinu si heponi haji poinu ramina poinu changya sankranti la ni sankranti loga saraswati puja la ni saraswati puja loga jausang la ni mayam amma tawa pai te ko parab se hoi hindu dharma da parab se kem da awar pai ta bani haji selo ra pada sankranti poinu sankranti la ni Sankranti loga panchami saraswati puja mula ani mayam sini mayam wana suraga hoji phamma chado mi khoi ta do hoi bori sada le khonu nam ma do wana sugi do hata do chumdra ado ahamba phangma phau do phajana phauloga jel la bam ga tawraga ba phajana chatha ba sini mayam moi phau jenaba loidore ado aisu video se saida tum lo salaga mayam ado makha gi video yemina si mayam ado ngasi go ndi video saida tum sendega mayam okay bye na ekta kaam koro